ꯃꯌꯥꯝ ꯅꯍꯥꯟꯒꯩ ꯌꯥꯝ ꯇꯣꯏꯅ ꯊꯥꯗꯕ ꯂꯥꯏꯐ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯎꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯌꯣꯠꯀꯤ ꯁꯨꯃꯥꯏꯅ ꯃꯊꯛ ꯈꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯐ꯭ꯂꯣꯔ ꯍꯥꯞꯄꯒꯨꯝꯕ ꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯑꯩꯈꯣꯏ ꯌꯣꯠꯀꯤ ꯑꯥꯏꯇꯦꯝ ꯍꯥꯏꯇꯥꯔꯦ ꯌꯣꯠꯅ ꯁꯥꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤꯌꯔ ꯁꯤꯛꯁꯇꯤꯒꯤ ꯐꯣꯂꯣꯋꯔꯁꯤꯡꯒꯤꯗꯃꯛꯇ ꯑꯈꯟꯅꯕ ꯑꯣꯐꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯌꯣꯠꯀꯤ ꯌꯨꯝꯁꯦ ꯀꯔꯤ ꯀꯔꯤ ꯇꯧꯔꯒ ꯁꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯀꯌꯥꯝ ꯆꯪꯒꯗꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯍꯥꯏꯅ ꯃꯌꯥꯝ ꯂꯥꯛꯆꯕꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯁꯥꯔꯤꯕ ꯃꯊꯛꯇ ꯁꯥꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯖꯥꯅꯦ ꯈꯥꯟ ꯍꯥꯏꯔꯒꯁꯨ ꯃꯌꯥꯝꯅ ꯈꯪꯅꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯖꯥꯅꯦ ꯑꯥꯏꯔꯟ ꯋꯔꯛꯁ ꯍꯥꯏꯔꯒꯁꯨ ꯂꯩꯕꯅꯤ ꯃꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯨ ꯂꯥꯏꯐ ꯇꯣꯏꯅ ꯇꯣꯏꯅ ꯊꯥꯕꯅꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒ ꯈꯪꯅꯖꯕ ꯌꯨꯝ ꯑꯃꯗ ꯃꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯗꯨꯃꯥꯏꯅ ꯃꯊꯛ ꯀꯨꯞꯄꯤꯁꯦ ꯁꯤꯁꯦ ꯌꯥꯝ ꯊꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯃꯤꯠ 6-4ꯗ ꯃꯌꯥꯝ ꯁꯥꯕꯅꯦꯕ ꯁꯤꯒꯤꯁꯦ ꯌꯥꯝ ꯀꯨꯏꯗ꯭ꯔꯤꯌꯦ ꯁꯥꯕ ꯅꯍꯥꯟ ꯗꯦꯠ ꯅꯨꯃꯤꯠ 5ꯃꯨꯛꯇ ꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯁꯤꯗ ꯇꯧꯔꯤꯕ ꯗꯤꯖꯥꯏꯟꯁꯦ ꯁꯤꯈꯛ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯇꯣꯞꯄ ꯗꯤꯖꯥꯏꯟ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯗꯤꯖꯥꯏꯟꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯈꯟꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯨ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯪꯃꯤꯟꯅꯔꯁꯤ ꯃꯅꯨꯡꯗ ꯑꯗꯨꯒ ꯀꯃꯥꯏꯅ ꯁꯥꯔꯤꯅꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯒꯅꯤ ꯑꯗꯩ ꯁꯤꯗꯩ ꯍꯦꯟꯅ ꯆꯥꯎꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯕꯤꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗ ꯁꯥꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯁꯦ ꯂꯣꯏ ꯈꯟꯕ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯒꯤꯕꯁꯦ ꯃꯌꯥꯝ ꯌꯨꯝ ꯑꯃ ꯁꯥꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯆꯪꯕ ꯃꯦꯇꯔꯤꯌꯦꯜꯁ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯔꯪꯕꯨ ꯑꯣꯏꯔꯣ ꯇꯥꯏꯜꯁꯄꯨ ꯑꯣꯏꯔꯣꯀꯣ ꯑꯦꯅꯤ ꯂꯣꯏꯅ ꯁꯨꯅꯕ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯂꯣꯏꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯖꯥꯅꯦ ꯑꯥꯏꯔꯟ ꯋꯔꯛꯁ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯁꯤꯅꯤꯌꯔ ꯁꯤꯛꯁꯇꯤꯒ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯣꯏꯅꯖꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯥꯅꯦ ꯑꯥꯏꯔꯟ ꯋꯔꯛꯁꯤꯅ ꯂꯣꯏꯅꯃꯛ ꯁꯨꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯥꯏꯕꯗꯨꯃꯗꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ ꯑꯗꯨꯒ ꯀꯥꯈꯠꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯃꯣꯏꯁꯦ ꯃꯊꯛ ꯀꯨꯞꯄꯅꯦꯕꯀꯣ ꯃꯊꯛ ꯀꯨꯞꯄꯒ ꯑꯩꯈꯣꯏꯒꯤ ꯔꯦꯂꯤꯡ ꯈꯥꯕ ꯍꯥꯏꯇꯥꯔꯦ ꯅꯥꯀꯟ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯆꯦꯛꯀꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯌꯣꯠꯅ ꯈꯥꯖꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯊꯛꯇꯁꯨ ꯍꯧꯖꯤꯛ ꯊꯕꯛ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯊꯕꯛ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯇꯥꯖꯥꯅꯤ ꯍꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯉꯥꯛꯇꯅꯦ ꯁꯤ ꯂꯩꯁꯦ ꯁꯤꯗ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯗꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯁꯨꯃꯥꯏꯅ ꯈꯥꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯒꯗꯣꯏꯅꯤ ꯑꯦꯅꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯁꯤꯗ ꯇꯥꯏꯜ ꯁꯥꯕꯤꯒꯦ ꯍꯥꯏꯔꯒꯁꯨꯀꯣ ꯑꯗꯨꯝ ꯌꯥꯅꯤ ꯇꯥꯏꯜ ꯁꯥꯕꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯋꯥꯜꯗ ꯈꯥꯕꯁꯦ ꯁꯨꯃꯥꯏꯅ ꯈꯥꯔꯤꯁꯦ ꯁꯤ ꯑꯣꯏꯅ ꯈꯥꯔꯒꯦ ꯍꯥꯏꯔꯒꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯍꯧꯒꯗꯕ ꯑꯃꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯌꯣꯠꯀꯤ ꯌꯨꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯌꯣꯠꯀꯤ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯣꯔꯤꯡ ꯇꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯃꯊꯛ ꯀꯨꯞꯄꯤꯒꯦꯔꯥ ꯈꯟꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯑꯣꯔꯗर ꯆꯥꯔꯖ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯌꯨꯝ ꯍꯥꯟꯅ ꯌꯦꯡꯕ ꯂꯥꯛꯄ ꯃꯥꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯐꯤꯠ ꯑꯣꯟꯕ ꯂꯥꯛꯄꯗꯣ ꯃꯥꯒꯤ ꯆꯥꯔꯖꯦꯁ ꯈꯔ ꯑꯃꯗꯤ ꯂꯩꯒꯅꯤꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯑꯒꯦ ꯑꯗꯨꯒ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯁꯨ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯣ ꯃꯌꯥꯝꯅ ꯑꯩꯅ ꯍꯥꯏꯖꯒꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯁꯨ ꯃꯌꯥꯝ ꯒꯤꯐ ꯑꯋꯦ ꯃꯆꯥ ꯑꯃ ꯌꯥꯎꯏꯀꯣ ꯒꯤꯐ ꯑꯋꯦꯁꯦ ꯑꯩꯈꯣꯏꯅ ꯂꯛꯀꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯈꯟꯖꯒꯗꯣꯏꯅꯤꯀꯣ ꯃꯤꯑꯣꯏ ꯑꯃꯁꯤꯗ ꯑꯩꯈꯣꯏꯅ ꯖꯥꯅꯦ ꯑꯥꯏꯔꯟ ꯋꯔꯛꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯄꯥ 500ꯒꯤ ꯀꯦꯁ ꯑꯦꯋꯥꯔꯗ ꯑꯃ ꯄꯤꯖꯒꯗꯣꯏꯅꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯃꯌꯥꯝ ꯀꯃꯦꯟꯇ ꯏꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯃꯤ ꯑꯃ ꯈꯟꯒꯠꯆꯔꯛꯑꯒꯦ ꯃꯤꯑꯣꯏ ꯑꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯦꯁ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯔꯨꯄꯤꯁ 500 ꯄꯤꯖꯔꯛꯀꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯩꯁꯦꯀꯣ ꯂꯣꯏꯅ ꯁꯥꯕ ꯌꯥꯒꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯦꯅꯤ ꯔꯦꯂꯤꯡ ꯀꯨꯞꯄ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯊꯛ ꯀꯨꯞꯄꯒꯨꯝꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩꯁꯦ ꯑꯗꯨꯝ ꯑꯄꯥꯝꯕ ꯀꯁꯇꯃꯥꯏꯖ ꯇꯧꯕ ꯌꯥꯏ ꯂꯣꯏꯅ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯌꯣꯠꯅ ꯄꯥꯝꯒꯦ ꯏꯆꯤ ꯀꯌꯥꯒꯤ ꯌꯣꯠꯅ ꯁꯥꯅꯤꯡꯒꯦ ꯅꯆꯤꯡꯕ ꯑꯗꯨꯒ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯁꯨꯀꯣ ꯇꯥꯏꯜꯁꯅ ꯄꯤꯌꯣ ꯍꯥꯏꯔꯒ ꯇꯥꯏꯜꯁꯅ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯨꯝꯁꯦ ꯂꯣꯏꯁꯤꯜꯂ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯔꯪ ꯁꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯔꯪ ꯁꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯗꯨꯒꯤꯗꯨꯅꯤ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯈꯣꯏꯅ ꯔꯨꯄꯤꯁ 500 ꯀꯦꯁ ꯑꯦꯋꯥꯔꯗ ꯄꯤꯖꯒꯗꯣꯏꯅꯤꯀꯣ ꯃꯤꯑꯣꯏ ꯑꯃꯈꯛ ꯈꯟꯒꯗꯣꯏꯅꯦ ꯃꯤꯑꯣꯏ ꯑꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯨꯄꯥ 500ꯒꯤ ꯀꯦꯁ ꯑꯦꯋꯥꯔꯗ ꯄꯤꯒꯗꯣꯏꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯁꯥꯕꯤꯅꯤꯡꯕ ꯌꯣꯠꯀꯤ ꯌꯨꯝ ꯁꯥꯕꯤꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯌꯣꯠꯀꯤ ꯌꯨꯝꯁꯦ ꯃꯌꯥꯝ ꯃꯊꯛ ꯈꯛ ꯅꯠꯇꯦꯀꯣ ꯃꯈꯥꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯣꯠꯀꯤ ꯐꯥꯎꯟꯗꯦꯁꯟꯗꯤ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯐꯥꯎꯟꯗꯦꯁꯟꯗꯤ ꯂꯩꯕ ꯑꯗꯨꯒ ꯌꯨꯝ ꯁꯥꯒꯠꯇ꯭ꯔꯤꯕ ꯑꯣꯏꯔꯒꯁꯨ ꯌꯣꯠꯅ ꯁꯥꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯖꯥꯅꯦ ꯑꯥꯏꯔꯟ ꯋꯔꯛꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯥꯎꯟꯗꯦꯁꯟꯗꯒꯤ ꯍꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯒꯤ ꯃꯊꯛꯐꯥꯎ ꯑꯗꯨꯝ ꯁꯥꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯩꯒꯗꯣꯏꯅꯤꯀꯣ ꯂꯩꯒꯗꯣꯏꯅꯤ ꯐꯤꯅꯤꯁꯤꯡꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏ ꯁꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯛꯊꯠꯄꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯖꯥꯅꯤꯁꯨ ꯂꯩꯔꯦ ꯁꯤꯗ ꯇꯥꯖꯥꯅꯤ ꯑꯝꯇꯪ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯝꯇꯪ ꯏꯟꯇ꯭ꯔꯣ ꯇꯧꯕꯤꯔꯛꯎꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯨ ꯑꯣꯏꯔꯒ ꯂꯩꯕꯅꯦꯕ ꯌꯥꯝ ꯀꯨꯏꯔꯦꯀꯣ ꯑꯗꯣ ꯑꯝꯇꯪ ꯃꯌꯥꯝꯗ ꯏꯁꯥꯒꯤ ꯃꯤꯡ ꯑꯝꯇꯪ ꯇꯥꯛꯄꯤꯔꯛꯑꯣ ꯑꯩ ꯃꯤꯡꯂꯣ
ꯑꯩ ꯃꯤꯡ ꯖꯥꯅꯤ ยานี่ก็ อะตัวแม่มสู้หันในนุ่งข้างวันนี้คุยไลฟ์ตุ้มไลฟ์ตุ้มยาววันนี้คุยกี่ตาเดนเสร็จแล้วสมัยนั้นคุยกี่ยอดกี่ยุ่มเอามาให้ได้ก่อนสมัยนั้นซาเกให้ก็มาทำได้อาหารเป็นสเต็ปเสกกำไมนั้นตกวันนี้ต้องทำอยู่เนี่ย สิฟาวเดชั่นเช่คอยยอดกี่ยุ่มมาชาไปสิฟาวเดชั่นแล้วมันตุ้มดาร์การโอ้ย ห่วย ฟาวเดชั่นสิกี่คอยน่าตุ้มมิสตรีคอยกี่ชากี่ตุ้มเลยใจเยอะ โอเคเดี๋ยวคอยจะตากว่ามาคอยจะนายเนี่ยร้อยคอยกี่มีนไปบ่โอ้ยก็ดีกว่าแล้วก็คุดวงชาบมาคอยกี่มีเลยบ่แล้วก็สู้มาคอยเดี๋ยวตุ้มไปวิธีการสู้ใกล้วิธีเลยเตี้ยมาดามดีมาคอยอยู่ที่ภาษาขตั้งลูกวาลิสิงคุลแล้วมาคุณท่ามาเสียบโอ้ยจะไปดูนะมาคอยคุดวงชาบตุ้มปีใจไปคอยแล้วมาคอยนะอาจจะมีเลยเสร็จแล้วกี่ให้ตาเลยคอยเดี๋ยวตุ้มเตาโจให้ไปตาเลยก็ได้คอยเนี่ยตุ้มเตากันเนี่ยดูกี่ไอรอนกี่สิละไอคอยกี่ยอดฮับแต่ว่ามากี่ฟาวเดชั่นกี่สิละไอคอยกี่ฮานะกี่เสียกี่ไอคอยกี่ชากี่ฟาวเดชั่นที่กี่ขาดเขียนอะไรแบบดูนะไอ้คนที่ทีมตัวผู้ตายก็ติดตั้งนะว่าให้เนี่ยไปดิ้นไหนเนี่ยรวยแบบห่วยไอ้คนเนี่ยต้องข้างในใจเลยก่อนที่ตลกกันดิสิพอนี้ที่ตลกกันสิพอนี้ให้จริงต้องตลกกันด้วยเนี่ยแบบนั้นเนี่ยอะดูไอ้เนี่ยหายใจกันดิสิไม่ยอมสู้คนที่คอมเพลนหลักไว้ใจเลยก่อนตาจันนี่นะคนที่หันคอมเพลนดอกวิรหมดให้ดิสมัยนะคนที่ไลฟ์ถ่ายมาตุ้งด่าสมัยนะยืมได้กูวิรากะสควอตฟิตอ้วนเรามาตุ้งด่าการฟังตับเลยต้องไม่ยอมยาววิรให้วิริแบบก่อนอะดูผู้จิกที่ไม่ยอมช่วยแบบนี้ให้ได้ก่อนตั้งให้ดิคนเนี่ยมาแอดวานซ์กูมาเล่าเสียกันสุดท้ายจะประกาศตัวแอดวานซ์ที่อิมพาลเอริยากี่ให้ได้ก่อนอิมพาลเอริยากี่เสียคนเนี่ยตุ้ม500กุมภาคนเนี่ยทำพันยังไงแบบก่อนโอเคให้ดิคนเนี่ยเกี่ยวกับเนี่ยแอดวานซ์เนี่ยให้ได้ก่อนดิโพซิตเนี่ยdeposit เนี่ยดูก็การกุมภาทับุกสีคนเนี่ยไม่ปักนะเขาโวยเลยดูก็ให้ดิว่า500ตัวคนเนี่ยตุ้มหันจักันเนี่ยโอเคให้ดิคนอิมพาลเอริยาอะไรก็ดิลูกปัจจังงาให้วันนี้ก่อนให้ดิอาหารแบบยุ่มเยี่ยงเวลาคนนี้มีแต่ให้ได้ก่อนคนเนี่ยลูกปัจจังงาพี่ก็ได้วันนี้ดูก็คนเนี่ยกันฟังตาแบบให้ได้ก่อนคนเนี่ยทับกเสชูว่าเขาเราอยากได้ให้วันนี้มีจุดคนเนี่ยลูกปัจจังงาเอาลิซิงเอามาเอาดูเคสเบกตัวนี้ก่อนลิซิงเอามาหันจักันลิซิงเอามาไอ้ดิลูกปัจจังงาเราคิดว่าลูกปัจจังงามาหาปกให้ได้ก่อนคนที่ใส่ตะเกียหันจักันตัวนี้ทับกชูว่าเขาตากันดิก่อนสมัยเลยดูก็สมัยนั้นยุทธกี่สูบเสะคนกี่นิมิตแก่นี่ก็ดิจังสมัยนั้นรูฟิงฮาไปได้ก่อนสมัยนั้นฮาไปเสะรูฟิงฮาไปเสะคน4 days กุมภา3 days กุมภาดูมีไว้บังกันเมย์เพราะไม่ดีจังกี่สุมาคาโพเลยครับบุตรก็อันดีจังที่มาคาโพแล้วซึ่งนัวมันยังไงเรื่องนี้ยังไงเรื่องหายสังดอกเสะไอ้ฮับต้าไม่มึงดูดิคัมเบอร์ซีรวยบังกันเมย์บอกมาสักไอ้เต๋ฮับต้าพันยังไงเล็กเดียวอ่ะโอเคดูมากี่ซีนนั่นแต่รูฟิงนั่นแต่ไปได้ก่อนสมัยนั้นว่าเรื่องคาไปเสะสมัยนั้นไอ้ดิสมัยนั้นเรื่องลิงคาไปได้ก่อนสิ่งที่สิ่งนี้ไม่กี่อันนี้มุกตะกันคาบังกันเมย์ปลับสิคาก็ด้วยนะแต่สิ่งปลับเสียสิ่งที่สิ่งใดคนน่ะเรื่องที่ไอเทมสิ่งนั้นสิ่งนั้นมีนี่ที่ไอเทมเนี่ยมันผิดกับตัวเขาเลยสิสิ่งที่ให้ลอยนิ่งจิตอายามแบบนี้โอ้ยพี่ไอ้โอเคให้ยิงที่เราฉลาดตัวเรียอายามกว่า finishing กันมารีนี่ช่วยเราสาวนะโอเคสมัยนั้นสิ่งที่ตัวริเซ่ finishing ตัวริเนี่ยตัวสมัยนั้นแต่อีกคนลิซ่าfinishing ที่เขาดูว่าเลสิทวงมาจ้ามาป่านที่นี่บอกว่าสิ่งที่หุ่นยุเลยยุสิลอยเฉลยลอยเฉลยก็นั่นดู finishing ตัวประตูมาทำดีเลยดีนี่นั่นสู้ให้เดี๋ยวดูยามทุ่งมาทำได้นิมิตให้หักเช็ดมึงดูดิกัมพูชาลอยดิลอยนี่ฟุลิน่าจะเรื่องที่ไอเทมที่ลอยนี่ตัวประมาณค่าตาแบบทับขับอากันนับตรงงานว่ามันดีกว่ากันนี่นะอะดูก็ไอ้นั่งจากกันด้วยเซ่คุยกี่ตาสนับปะกี่คุดงจาบุชุเลยอยู่ประมาณเท่าไหร่คุดงจาบุชุเลยสิ่งที่เราบอกนับปะตาเลยก็ที่กัมพูชาที่ตายสินับก็ได้เนี่ยการที่กุมภาพันธ์ที่สิดาไอ้สมุกที่ตั้งเชิงตกเสกบอกนั่นไว้ไปให้เราไม่จัดปะดอกอะดูกี่ตัวซีเมนต์ไฟเบอร์บอทสิ่งที่มาทักสิดามาคุยนับตายกุมภาพันธ์นับก็มวยแบบให้ดีมาคุยกี่ยุดปาริงอ่ะมาขัดตันนี่มาคุยเนี่ยจังการกับอะไรบ้างโอ้แล้วก็ปุ๊บกี่เลยเช่อะตัวป้าทันนะบ้าเย็ดลมดาวโอยลมดาวเดียมันก็ตัดเตะปะสิ่งที่ควายที่ยุดกับทีเนี่ยอิชิงเนี่ยปะอิชิงแต่ซีเมนต์ไฟเบอร์บอทที่วอเตอร์พรูฟนี่ให้เดินยุมบูสิงนะแต่วอเตอร์พรูฟโอยเนี่ยอิชิงที่เซนเทสที่คินจันบีเร่คินจันบีเร่มาตุ้งตัวมากี่ตายนับก็ตัวเขาคืออิชิงลิกโอยเรื่องกี่ที่เซนบีเร่เซนบีเร่มันมาเริ่มมาโอยแล้วก็ไอ้อูรูบุดินัตเตก็วิดีโอดูอูจะบอกไอ้กินโนเลสอามันหามุกไปเลยจำสักทีดูให้ดียุดโคลิงการเลยรำบดูไอ้กินโนเลสกี่วันเนี่ยಅದು ಮಾಯಿಸಿ ತಾಯಿಲ್ಗುಂಬ ಕೈ ಥಾರಂಗನೆ ಥಾಜಬದಿ ಲೈತೇವ ಐ ವಖಂದ ಅದುಗಿದನ ಮರ ಮರಗ ಇಸಿಂಗ್ಸಿ ವರಿನೆ ತೆಂಕಿದ ಥಾಜಲ್ ಬಜಿರ ಪಾಥೋಕ್ ಪಾಜಿಲ್ ಅಮಮ ಓವರ್ ಫುಟ್ ಲೋನ್ ಯಾವಂಗನೆವ ಅದು ಹಾರಿ ಪೋಚಿನ ಬೋತ ತಾಜಲಾಗ ಬೋತಿ ವಾಟರ್ ಪ್ರೂಫ್ ಓಯ್ಬಿಸಿ ಯಾಯಿ ಲೈ ಓಯ್ದಸಿ ಲೈ ಅದನ ಮರ ಮರಗ ಸಿಮೆಂಟ್ ಬೋತ್ ಸಿದೆ ಅಖೋಯ್ಗಿ ಜಾಯಿನಿಂಗ್ ಸಿದೆ ಮೇನ್ ಬ ಕೈಸು ngamದೇವ ಹನಿಯಾಮನ ಸಿಲಿಕೋನ್ ಮೇಲಸು ಫುಟಿನ್ ಮೇಲಸು ದುಂ ಫಾವ್ತನೆವ ಅದು ಯುವತ್ತ ತಾರಬನಿನೆ ಯುವತ್ತ ಇಸಿಂಗ ಥೀನಬನಿನ ಅದು ಮೈನ ಅದು ಹಾಯ್ದಿ ಮತಂಗಿ ಮತುಗಿನ ಹಾಯ್ತಾರೆ ಕೋ ಅದು ಚಹಿ ಅಮ ಅನಿದ ಚಾರಗದಿ ಯುವಸು ಅದು lasting oil โอเคให้ดี finishing ตัวตำได้ยามเจี๊ยนตัวกีตาร์ก็ดีให้ได้ก่อน finishing มาเริ่มจ้าแต่ก็ดีกันอะดูเนี่ยให้เสียอะดูก็ไม่ยามทางบิลักไปเสียให้ดีคนนี้ยุดเอามายุ่มเอามาสมัยนะคน drilling เอามาฮับเกย์แต่คนสมัยนั้น roofing เอามาฮับเกย์ให้มันตำได้ได้ก่อนนั่นจากนั้นคนยุ่มเอามาค่าที่ใช้กันเลยเกย์ให้มันตำได้การันประโยชน์นั่นพอกันได้กี่อินจีกี่ยุดนั่นก็ดีสมชันได้กี่ไม่มากี่ดีไซน์ที่มาค่าปุ่นยุดที่ใช้สิดุมหลักกันเนี่ยบอก
ꯑꯗꯣ ꯄꯩꯁꯥꯁꯤ ꯁꯦꯞ ꯑꯣꯏꯕꯒꯤ ꯍꯥꯏꯕꯁꯨ ꯂꯩ ꯈꯨꯠꯁꯥꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯃꯤꯁꯦ ꯌꯥꯝ ꯄꯩꯁꯥ ꯑꯗꯨꯝ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜ ꯐꯦꯃꯤꯂꯤ ꯑꯃꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯆꯨꯝꯅꯒꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯖꯗꯕ ꯏꯃꯨꯡ ꯑꯃꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃ ꯌꯣꯠ ꯁꯥꯒꯠꯅꯤꯡꯉꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯀꯔꯝꯕ ꯌꯣꯠꯅ ꯁꯥꯒꯅꯤ ꯑꯗꯨꯒ ꯀꯔꯝꯕ ꯖꯤꯡꯒꯅ ꯔꯨꯐꯤꯡꯒ ꯇꯧꯒꯅꯤ ꯑꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯅ ꯁꯥꯖꯕꯁꯤ ꯁꯤꯒꯨꯝꯕ ꯔꯨꯐꯤꯡꯒꯤ ꯑꯥꯏꯇꯦꯝꯗꯣ ꯑꯣꯏꯔꯒꯗꯤ ꯇ꯭ꯌꯨꯕꯂꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃ ꯃꯈꯥꯏꯁꯤꯅ ꯀꯟꯆꯤ ꯑꯗꯨꯝ ꯑꯣꯏꯖꯩ ꯑꯃ ꯃꯈꯥꯏ ꯀꯣ ꯁꯤꯒꯨꯝꯕ ꯁꯤꯗ ꯂꯩꯔꯤꯕ ꯁꯥꯏꯖꯁꯤꯗꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯑꯃ ꯃꯈꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯟꯆꯤ ꯁꯥꯒꯅꯦꯕꯀꯣ ꯑꯗꯨꯒ ꯔꯦꯛꯇꯦꯡꯒꯜꯁꯤꯅ ꯑꯩꯈꯣꯏ ꯐꯣꯁꯐꯦꯠ ꯀꯩꯔꯥꯛ ꯑꯣꯏꯔꯣ ꯆꯠꯄ ꯌꯥꯕ ꯃꯐꯝ ꯌꯥꯗꯕ ꯃꯐꯝꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯃꯥꯒꯤ ꯖꯒꯥ ꯖꯒꯥꯗꯨꯒꯤ ꯂꯤꯡꯅꯉꯥꯏꯗꯤ ꯑꯗꯨꯝ ꯍꯥꯞꯄꯛꯀꯅꯦꯕ ꯃꯤꯒꯤꯗ ꯁꯤ ꯍꯥꯞꯄꯦ ꯑꯩꯒꯤꯗ ꯍꯥꯞꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏꯕ ꯍꯥꯏꯗꯤ ꯃꯁꯥꯏ ꯕꯖꯦꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯖꯦꯠꯀꯤꯁꯨ ꯂꯩꯒꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯤꯡꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯄꯨꯒꯤ ꯑꯄꯥꯝꯕ ꯃꯈꯥ ꯄꯣꯜꯂꯦꯕ ꯃꯔꯝꯗꯤ ꯑꯃ ꯃꯈꯥꯏ ꯁꯥꯕꯤ ꯑꯅꯤꯅ ꯁꯥꯕꯤꯌꯨ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕ ꯀꯔꯤꯁꯨ ꯀꯥꯏꯕ ꯃꯄꯨꯒꯤ ꯑꯄꯥꯝꯕꯅꯦꯕ ꯑꯗ ꯁꯤ ꯑꯩꯈꯣꯏꯅ ꯁꯥꯁꯤꯗꯤ ꯑꯃ ꯃꯈꯥꯏꯁꯤꯗꯅ ꯑꯌꯥꯝꯕ ꯁꯥꯖꯕꯅꯦ ꯑꯃ ꯃꯈꯥꯏꯁꯤ ꯑꯃ ꯃꯈꯥꯏ ꯑꯣꯏꯗꯣꯏꯔꯥ ꯁꯤ ꯀꯦꯖꯤ ꯑꯩꯈꯣꯏꯅ ꯁꯥꯔꯤꯁꯤ ꯀꯦꯖꯤ 13 ꯒ꯭ꯔꯥꯝ ꯈꯔ ꯂꯨꯝꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕꯗ ꯀꯦꯖꯤ 10 ꯂꯨꯝꯕꯁꯨ ꯂꯩ ꯑꯗꯒꯤ ꯀꯦꯖꯤ 12 ꯂꯨꯝꯕꯁꯨ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤꯗꯤ ꯅꯤꯖꯣꯟ ꯉꯥꯛꯇꯅ ꯇꯧꯖꯕꯅꯦꯕ ꯁꯤꯗ ꯁꯨꯔꯤꯡꯈꯣꯏꯁꯦ ꯔꯦꯂꯤꯡꯒꯤ ꯔꯨꯄꯤꯡ ꯇꯧꯔꯤꯕꯁꯤ ꯅꯤꯖꯣꯟ ꯉꯥꯛꯇꯅꯦꯕ ꯁꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯅꯤꯖꯣꯟ ꯑꯣꯏꯖꯔꯒꯁꯨ ꯀꯦꯖꯤ 12 ꯒ꯭ꯔꯥꯝ ꯈꯔ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯒꯤ ꯉꯥꯛꯇꯅꯅꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤꯅꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯅ ꯂꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯑꯃ ꯈꯜꯂꯒꯅꯦ ꯑꯩꯈꯣꯏ ꯇꯥꯖꯥꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯨꯄꯥ 500 ꯑꯃ ꯀꯦꯁ ꯑꯦꯋꯥꯔꯗ ꯄꯤꯖꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯖꯥꯅꯤ ꯑꯥꯏꯔꯟ ꯋꯥꯔꯛꯁꯅ ꯁꯨꯖꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯁꯨꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯦꯇꯤꯛꯁꯤꯒꯁꯨ ꯇꯤꯝ ꯃꯦꯝꯕꯔ ꯑꯣꯏꯔꯒ ꯂꯩꯕꯅꯤꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯌꯦꯡꯕꯤꯔꯒ ꯍꯥꯏꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄꯜꯁꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯐꯔꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯦꯅꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯍꯣꯡꯕ ꯃꯃꯜ ꯑꯇꯣꯞꯄ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯃꯃꯜꯁꯤꯗꯒꯤꯗꯤ ꯍꯦꯟꯅ ꯇꯥꯔꯛꯀꯗꯣꯏꯅꯤꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯑꯗꯒꯤ ꯁꯤꯗ ꯑꯥꯏꯔꯟꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯍꯧꯖꯤꯛꯁꯦ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯉꯒ ꯃꯈꯣꯏꯗꯒꯤ ꯇꯥꯒꯅꯦꯕ ꯑꯗꯨꯝ ꯇꯥꯔꯒ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯌꯨꯝꯕꯨꯗ ꯑꯗꯨꯝ ꯄꯤꯖꯔꯝꯒꯦ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯏꯁꯦ ꯀꯣꯏꯁꯟ ꯃꯈꯜ ꯃꯈꯜ ꯍꯪꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯁ꯭ꯀ꯭ꯋꯥꯔ ꯐꯤꯠꯇ ꯀꯌꯥ ꯆꯠꯀꯦꯅ ꯍꯪꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯁ꯭ꯀ꯭ꯋꯥꯔ ꯐꯤꯠꯇ ꯀꯌꯥ ꯆꯠꯄ ꯍꯥꯏꯁꯦ ꯃꯣꯏꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯥꯏꯗꯤ ꯍꯣꯏ ꯌꯨꯝ ꯑꯃ ꯁꯥꯅꯤꯡꯉꯦ ꯁꯤ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔ ꯀꯥꯟꯗ ꯗꯥꯏꯔꯦꯛ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯍꯥꯏꯕꯅꯗꯤ ꯐꯗꯧ ꯃꯥꯜꯂꯦꯀꯣ ꯍꯥꯏ ꯀꯩꯒꯤꯅꯣꯗ ꯃꯥꯒꯤꯁꯦ ꯑꯃꯨꯛ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯔꯤ ꯅꯠꯇ꯭ꯔꯅꯦ ꯃꯥꯒꯤ ꯗꯤꯖꯥꯏꯟ ꯍꯥꯏꯕ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨꯒ ꯆꯨꯝꯅ ꯏꯆꯝ ꯆꯝꯅ ꯁꯨꯝꯕꯅ ꯁꯥꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯅꯥꯒꯨꯝꯕ ꯌꯨꯝꯁꯤꯒꯤ ꯃꯈꯥ ꯄꯣꯟꯅ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯄꯥꯏꯕ ꯑꯃꯁꯨꯡ ꯄꯥꯏꯗꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯁꯤꯃꯛ 30ꯗ ꯁꯨꯒꯅꯤ ꯅꯠꯇ꯭ꯔꯒ 25ꯗ ꯁꯨꯒꯅꯤ 40ꯗ ꯁꯨꯒꯅꯤ ꯍꯥꯏꯕ ꯐꯤꯛꯁ ꯂꯩꯇꯦꯕ ꯑꯗꯣ ꯏꯃꯨꯡꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯨ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ 25ꯗꯕꯨ ꯁꯨꯒꯅꯤ 20ꯗ ꯑꯣꯏꯔꯁꯨ ꯁꯨꯒꯅꯦꯕ ꯑꯗꯨꯏꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯕ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯃꯔꯝꯗ ꯃꯌꯥꯝꯒꯤ ꯔꯦꯠ ꯊꯨꯒꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯌꯨꯝꯕꯨꯗꯨꯒꯤ ꯑꯋꯥꯕꯗꯨ ꯎꯔꯒ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯔꯝꯕꯅꯤꯅ ꯊꯝꯖꯒꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯕꯨꯗꯨꯅ ꯄꯩꯁా ꯌꯥꯝꯅ ꯂꯩꯖꯗꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯨꯄꯥ 30 ꯂꯧꯔꯨꯕ ꯁ꯭ꯀ꯭ꯋꯥꯔ ꯐꯤꯠꯇ ꯂꯨꯄꯥ 30 ꯂꯧꯔꯨꯕ 40 ꯂꯧꯔꯨꯕ ꯍꯤꯗꯤꯛ ꯌꯥꯄꯣꯟꯇꯦ ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯗꯤ ꯀꯣꯟꯅ ꯋꯥꯍꯧꯗꯣꯏꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯪꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯁꯦꯡꯕꯩꯗꯤ ꯑꯩꯈꯣꯏ ꯐꯥꯔꯁ ꯐ꯭ꯂꯣꯔ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯦꯠꯇꯤ ꯑꯗꯨꯝ ꯂꯩꯖꯩꯌꯦꯕ ꯔꯦꯠ ꯂꯩꯖꯔꯒꯁꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯔꯦꯠꯇꯨꯃꯛ ꯑꯩꯈꯣꯏ ꯀꯩꯗꯧꯖꯗ꯭ꯔꯦ ꯍꯥꯏꯗꯤ ꯌꯨꯝꯕꯨꯒꯤ ꯑꯋꯥꯕꯁꯤ ꯎꯔꯒ ꯑꯩꯈꯣꯏꯅꯁꯨ ꯁꯦꯡꯅ ꯁꯤꯃꯛ ꯂꯧꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯉꯝꯖꯗꯦꯕ ꯑꯗꯨꯅ ꯌꯨꯝꯕꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯦ ꯌꯥꯔꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯕꯨꯡꯉꯣ ꯈꯤꯇꯪ ꯇꯥꯕꯤꯌꯨꯅꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯥꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯅꯦ ꯊꯕꯛꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯐꯤꯛꯁ ꯄꯩꯁꯥ ꯑꯃꯐꯥꯎ ꯂꯧꯖꯗꯦ ꯂꯨꯄꯥ 35,000 ꯇꯥꯔꯝꯕ 10 ꯇꯥꯔꯝꯕ ꯃꯥꯒꯤ ꯕꯖꯦꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ 30 40 ꯇꯥꯔꯝꯕ ꯐꯥꯎ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏ ꯑꯗꯨ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯃꯜ ꯑꯃ ꯍꯥꯏꯐꯦꯠ ꯆꯥꯎꯔꯛꯄ ꯋꯥꯔꯤ ꯍꯥꯏꯅꯁꯤꯗꯤ ꯊꯕꯛ ꯁꯨꯕꯗ ꯅꯨꯡꯉꯥꯏꯅꯉꯥꯏꯗꯃꯛꯇ ꯃꯃꯜ ꯑꯃꯗꯤ ꯑꯗꯨꯝ ꯊꯝꯗꯕꯗꯤ ꯌꯥꯗꯦ ꯑꯩꯅ ꯇꯥꯕꯤꯔꯝꯕꯗꯨꯅ ꯃꯈꯜ ꯑꯃ ꯑꯣꯏꯖꯩ ꯃꯥꯅꯦ ꯍꯥꯏꯗꯤ ꯔꯦꯠ ꯑꯃꯗꯤ ꯂꯩꯒꯗꯣꯏꯅꯦꯕ ꯔꯦꯠꯇꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯖꯥꯅꯤ ꯈꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯍꯥꯞꯆꯕꯅꯦ ꯅꯝꯕꯔꯗꯨꯗ ꯗꯥꯏꯔꯦꯛ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯑꯗꯨꯝ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯤꯕ ꯌꯥꯔꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯣ ꯁꯤꯌꯔ ꯇꯧꯔꯤꯈꯩ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯣꯡꯉꯤꯕ ꯃꯃꯜꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯟꯅ ꯍꯣꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯌꯥꯝꯗ ꯁꯔꯚꯤꯁ ꯄꯤꯕ ꯉꯝꯃꯛꯀꯗꯣꯏꯅꯤ ꯍꯥꯏꯅꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯃꯦꯟ ꯕꯣꯔꯗ ꯊꯥꯕꯁꯦ ꯁꯤꯃꯦꯟ ꯕꯣꯔꯗ ꯊꯥꯕꯁꯤꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯊꯥꯅꯤꯡꯕ ꯃꯐꯝꯗ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯃꯥꯒꯤ ꯌꯣꯠꯀꯤ ꯏꯟꯆꯤ ꯃꯈꯜꯒ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯣꯠꯀꯤ ꯏꯟꯆꯤꯒꯤ ꯃꯈꯜꯁꯦ ꯃꯥꯒꯤ ꯐ꯭ꯂꯣꯔ ꯊꯥꯕꯁꯦ ꯑꯥꯏꯇꯦꯝ 3-4ꯗꯤ ꯊꯣꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯅ ꯎꯒꯤꯗ ꯁꯨꯃꯥꯏꯅ ꯌꯨꯡꯅ ꯍꯥꯞꯄꯒ ꯁꯥꯡꯅ ꯆꯠꯄꯤ ꯑꯥꯏꯇꯦꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯒꯤ ꯃꯊꯛꯇ 2x2ꯗ ꯑꯩꯈꯣꯏꯅ ꯆꯟꯕ ꯑꯥꯏꯇꯦꯝ ꯑꯃꯁꯨ ꯂꯩ ꯑꯩꯈꯣꯏ 2x4 ꯅꯠꯇ꯭ꯔꯒ 1.5-3 ꯑꯅ ꯁꯤꯁꯤꯅ ꯆꯜꯂꯦꯕ ꯑꯗ ꯕꯤꯝꯁꯦ ꯑꯩꯈꯣꯏꯅ ꯀꯩꯔꯥꯛ ꯑꯣꯏꯅ ꯆꯠꯀꯅꯤ ꯆꯠꯂ ꯃꯇꯨꯡꯗ 2x4 ꯀꯥꯏꯔꯪꯉꯒ ꯁꯨꯃꯥꯏꯅ ꯆꯠꯂꯦꯕ ꯑꯗꯨꯒ ꯈꯔ ꯕꯤꯝ ꯀꯩꯔꯥꯛ ꯈꯔ ꯄꯤꯂꯔ ꯈꯔ ꯂꯥꯎꯕ ꯑꯗꯒꯤ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯔꯥꯛ ꯂꯣꯏꯅ ꯆꯠꯀꯅꯦꯕ ꯃꯔꯝ ꯇꯥꯏꯜ ꯊꯥꯕ ꯌꯥꯅꯉꯥꯏ ꯀꯟꯗꯤꯁꯟꯗ ꯑꯩꯈꯣꯏ ꯁꯦꯝꯃꯝꯒꯅꯦꯕ ꯑꯗꯩ ꯀꯩ ꯍꯥꯏꯅꯤ ꯇꯥꯏꯜꯁꯤ ꯂꯩꯕ ꯉꯝꯗ꯭ꯔꯒꯁꯨ ꯊꯥꯕ ꯉꯝꯍꯧꯗ꯭ꯔꯒꯁꯨ ꯀꯣꯟꯅꯒꯤ ꯄ꯭ꯂꯥꯟꯗ ꯃꯈꯣꯏꯅ ꯃꯔꯝ ꯆꯥꯅ ꯀꯣꯟꯅ ꯊꯥꯕ ꯌꯥꯅꯉꯥꯏ ꯀꯟꯗꯤꯁꯟꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯇꯥꯏꯜꯁꯃꯛ ꯊꯥꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯂꯤꯡꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯁꯦꯝꯃꯒ ꯊꯅꯝꯒꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯅꯦ
ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯔꯨꯐꯤꯡ ꯅꯠꯇꯕ ꯁꯨꯃꯥꯏꯅ ꯌꯨꯝ ꯑꯃ ꯑꯩꯈꯣꯏ ꯃꯈꯥꯗꯤ ꯐꯥꯎꯟꯗꯦꯁꯟ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯐꯥꯔꯁ ꯐ꯭ꯂꯣꯔ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗꯒꯤ ꯍꯧꯔꯒ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯂꯩꯔꯦ ꯐꯥꯔꯁ ꯐ꯭ꯂꯣꯔ ꯂꯩꯔꯦ ꯁꯥꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛꯀꯗꯤ ꯂꯣꯏꯁꯤꯟꯕ ꯉꯝꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤ ꯐꯥꯔꯁ ꯐ꯭ꯂꯣꯔ ꯐꯥꯎꯟꯗꯦꯁꯟꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦꯛꯀꯤ ꯑꯥꯏꯇꯦꯝ ꯍꯥꯏꯇꯥꯔꯦ ꯐꯥꯎꯟꯗꯦꯁꯟꯒꯤ ꯂꯦꯚꯦꯜꯁꯤꯗꯒꯤꯅ ꯑꯩꯈꯣꯏ ꯊꯥ ꯑꯃꯁꯤꯗꯗꯤ ꯑꯗꯨꯝ ꯌꯥꯝ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯗꯠꯄ ꯉꯝꯃꯤ ꯊꯥ ꯑꯃ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯖꯥꯅꯤ ꯀꯤꯖꯦ ꯍꯣꯅ ꯍꯥꯏꯕꯤꯔꯦꯕꯀꯣ ꯃꯌꯥꯝ ꯈꯪꯕ ꯌꯥꯎꯅꯔꯦ ꯑꯩꯈꯣꯏ ꯇꯥꯖꯥꯅꯤꯁꯦ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯂꯥꯏꯐꯇ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯕꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯜ 60ꯒ ꯑꯗꯨꯝ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯄꯨꯜꯂꯒ ꯂꯩꯕꯅꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯇꯥꯖꯥꯅꯤ ꯍꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯌꯥꯝꯗ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯌꯣꯠꯀꯤ ꯔꯨꯐꯤꯡ ꯍꯥꯞꯄ ꯌꯣꯠꯀꯤ ꯌꯨꯝ ꯁꯥꯕ ꯃꯈꯜ ꯃꯈꯜ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯌꯣꯠꯀꯤ ꯌꯨꯝ ꯁꯥꯅꯤꯡꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯗꯤ ꯁꯥꯕꯁꯦ ꯍꯥꯏꯗꯤ ꯍꯦꯛꯇ ꯍꯥꯏꯗꯤ ꯌꯣꯠꯀꯤ ꯌꯨꯝꯅꯕꯨ ꯁꯥꯕ ꯐꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯆꯦꯛꯅꯕꯨ ꯁꯥꯕ ꯐꯗꯣꯏꯔꯥ ꯈꯟꯕ ꯃꯌꯥꯝ ꯂꯩꯔꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯌꯣꯠꯀꯤ ꯌꯨꯝ ꯁꯥꯕꯒꯤ ꯀꯥꯟꯅꯕꯁꯦ ꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯤ ꯂꯥꯏꯐꯁꯦ ꯌꯣꯠꯀꯤ ꯌꯨꯝ ꯁꯥꯕꯗ ꯀꯥꯟꯅꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯆꯦꯛꯀ ꯆꯞ ꯃꯥꯟꯅꯍꯟꯕꯗꯤ ꯌꯥꯔꯦ ꯃꯥꯒꯤ ꯀꯟꯕ ꯍꯥꯏꯕꯗꯨꯗꯤ ꯆꯦꯛꯀ ꯌꯣꯠꯀ ꯆꯥꯡꯗꯝꯅꯕꯗꯤ ꯌꯥꯔꯣꯏ ꯃꯥꯒꯤ ꯄꯩꯁꯥꯒꯤ ꯕꯖꯦꯠꯇꯨꯒꯤ ꯂꯩꯖꯗꯕꯗꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯄꯩꯁꯥꯁꯤ ꯏꯆꯪ ꯆꯪꯍꯟꯗꯅ ꯆꯦꯛꯀ ꯆꯞ ꯃꯥꯟꯅꯅ ꯃꯁꯥ ꯅꯥꯟꯅ ꯂꯩꯕ ꯌꯥꯕꯒꯤꯗꯤ ꯂꯩ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯤꯃꯦꯟ ꯐꯥꯏꯕꯔ ꯑꯣꯏꯔ ꯊꯨꯒꯥꯏꯔꯗꯤ ꯆꯦꯛꯁꯨ ꯑꯗꯨꯝ ꯀꯥꯏꯒꯅꯤ ꯑꯗꯨꯒ ꯁꯤꯃꯦꯟ ꯐꯥꯏꯕꯔꯕꯨꯁꯨ ꯑꯗꯨꯝ ꯀꯥꯏꯒꯅꯦꯕꯀꯣ ꯑꯗꯨ ꯊꯨꯒꯥꯏꯕ ꯊꯑꯣꯏꯅ ꯅꯨꯡꯊꯪ ꯑꯃ ꯄꯥꯏꯔꯒ ꯊꯨꯒꯥꯏꯔꯨꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯆꯦꯛꯀ ꯑꯗꯨꯝ ꯆꯥꯡꯗꯝꯅꯕꯗꯨ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯥꯅꯦ ꯑꯗꯣ ꯌꯣꯠꯁꯤꯁꯨ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯧꯔꯤ ꯁꯨꯀꯥꯏ ꯀꯥꯏꯔꯣꯏꯗꯕꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯁꯧꯗꯣꯛꯇ꯭ꯔꯤꯈꯩꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯦꯠ ꯂꯩꯗꯧꯔꯕꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯅꯣꯞꯄ ꯈꯣꯠꯄꯒ ꯂꯩꯗꯅꯀꯣ ꯑꯗꯣ ꯁꯤꯗꯗꯤ ꯅꯣꯞꯇꯤ ꯌꯥꯝ ꯂꯤꯡꯉꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯌꯨꯝ ꯍꯥꯏꯗꯤ ꯆꯠꯄ ꯊꯦꯡꯅꯖꯔꯤꯑꯕꯀꯣ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯦꯜ ꯊꯦꯛꯑꯀꯥꯟꯗ ꯁꯤꯗ ꯐꯖꯅ ꯐꯔꯛꯀꯅꯤ ꯁꯤ ꯊꯣꯡ ꯃꯆꯥ ꯑꯃ ꯄꯥꯜꯂꯀꯥꯟꯗꯗꯤ ꯁꯤ ꯑꯗꯨꯝ ꯂꯤꯡꯈ꯭ꯔꯅꯤ ꯑꯗꯣ ꯁꯤꯒꯤꯁꯤꯁꯨ ꯈꯥꯔꯛꯀꯗꯣꯏꯔꯥ ꯁꯤ ꯈꯥꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯣꯏ ꯌꯥꯎꯗꯣꯔꯦ ꯑꯗꯣ ꯁꯣꯝꯒꯤ ꯐꯤꯅꯤꯁꯤꯡ ꯇꯧꯕꯁꯦ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯝꯇꯪ ꯇꯧꯕꯤꯌꯨꯅꯦ ꯂꯣꯏꯁꯤꯜꯂꯁꯦ ꯑꯃ ꯍꯥꯏꯗꯤ ꯑꯝꯇꯪ ꯌꯣꯠ ꯑꯍꯥꯡꯕ ꯈꯣꯠꯄ ꯂꯩꯁꯦ ꯑꯝꯇꯪ ꯆꯠ ꯇꯧꯁꯜꯂꯒꯅꯦ ꯂꯣꯏꯁꯤꯜꯂꯁꯦ ꯃꯌꯥꯝꯗ ꯑꯝꯇꯪ ꯌꯦꯡꯍꯟꯒꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯅꯤꯁꯤꯡꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯣꯏꯁꯟꯗꯣꯏꯅꯦ ꯍꯥꯏꯕꯗꯣ ꯁꯤ ꯐꯤꯅꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯨꯝꯕꯁꯤꯗꯤ ꯃꯔꯝ ꯆꯥꯅ ꯑꯗꯨꯝ ꯁꯧꯔꯛꯑꯅꯦꯕꯀꯣ ꯃꯄꯥꯟꯁꯨ ꯃꯅꯨꯡꯁꯨ ꯁꯧꯔꯛꯑꯅꯤ ꯒ꯭ꯔꯥꯏꯟꯗꯔꯁꯤ ꯃꯔꯝ ꯆꯥꯅ ꯑꯩꯈꯣꯏ ꯆꯥꯔꯅꯤ ꯆꯥꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯔꯪꯁꯤ ꯃꯄꯨꯒꯤ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯄꯨꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯇꯩꯔꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯕ ꯅꯨꯡꯉꯥꯏꯅꯤꯉꯥꯏ ꯖꯪ ꯀꯥꯈꯠꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯃꯔꯁꯤ ꯌꯥꯝ ꯊꯥꯖꯤꯟꯕ ꯄ꯭ꯔꯥꯏꯃꯔ ꯍꯥꯏꯁꯦ ꯑꯉꯥꯡꯕꯁꯤꯔꯣ ꯑꯉꯥꯡꯕꯁꯤꯔꯣ ꯑꯉꯥꯡꯕꯁꯦꯀꯣ ꯑꯣꯀꯦ ꯑꯗꯨ ꯌꯣꯠ ꯂꯥꯛꯄꯁꯦ ꯑꯉꯥꯡꯕ ꯑꯣꯏꯅ ꯂꯥꯛꯇꯕ꯭ꯔꯣ ꯀꯩ ꯃꯆꯨ ꯑꯣꯏꯅ ꯂꯥꯛꯀꯦ ꯀꯩ ꯃꯆꯨ ꯑꯣꯏꯅ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯌꯣꯠ ꯃꯆꯨ ꯑꯣꯏꯅ ꯂꯥꯛꯄ꯭ꯔꯣ ꯌꯣꯠ ꯃꯆꯨ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯤꯗ ꯊꯕꯛꯁꯤ ꯁꯨꯗ꯭ꯔꯤꯉꯩꯗ ꯄ꯭ꯔꯥꯏꯃꯔ ꯍꯥꯟꯅ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯂꯩꯁꯟꯕꯀꯣ ꯖꯪ ꯀꯥꯔꯛꯇ꯭ꯔꯤꯉꯩꯗ ꯖꯪ ꯀꯥꯔꯛꯇꯅꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯈꯤ ꯇꯥꯔꯗꯤ ꯖꯪ ꯁꯨꯡꯀꯥ ꯀꯥꯔꯔꯣꯏꯀꯣ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯐꯤꯅꯤꯁꯤꯡꯁꯤ ꯂꯣꯏꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯔꯪ ꯀꯂꯔ ꯑꯃ ꯑꯗꯨꯝ ꯇꯩꯔꯛꯑꯅꯦꯕ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤ ꯏꯁꯤꯡꯒ ꯆꯣꯠꯄꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯂꯤꯡ ꯀꯥꯔꯛꯄꯒꯗꯤ ꯇꯧꯔꯣꯏꯗ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤ ꯀꯥꯔꯣꯏ ꯃꯔꯝꯗꯤ ꯐꯤꯅꯤꯁꯤꯡꯁꯤ ꯃꯔꯝ ꯆꯥꯈ꯭ꯔꯗꯤ ꯔꯪ ꯃꯔꯝ ꯆꯥꯈ꯭ꯔꯗꯤ ꯖꯪ ꯀꯥꯔꯣꯏꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯃꯔ ꯊꯥꯗꯕꯤꯗ ꯔꯪ ꯊꯥꯗꯕꯤꯗ ꯊꯝꯃꯝꯃꯒꯗꯤ ꯑꯗꯨꯝ ꯀꯥꯅꯤ ꯐꯅꯌꯥꯝꯅ ꯇꯥꯇꯥ ꯗꯤꯁꯀꯣꯜ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯀꯥꯒꯅꯤ ꯅꯤꯖꯣꯜ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯀꯥꯒꯅꯦꯕ ꯍꯣꯏ ꯍꯥꯏ ꯇꯣꯞ ꯀ꯭ꯋꯥꯂꯤꯇꯤ ꯌꯣꯠꯁꯤꯡ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯔꯪ ꯁꯪꯗꯕꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯊꯅꯝꯕ ꯃꯇꯝꯗ ꯅꯦꯀꯦꯠ ꯑꯣꯏꯅ ꯊꯅꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯣꯂꯤꯡ ꯀꯥꯔꯛꯀꯅꯤꯕꯀꯣ ꯑꯗꯣ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯅꯨꯃꯤꯠ ꯗꯦꯠ ꯍꯌꯦꯡ ꯍꯪꯆꯤꯠꯀꯗꯤ ꯀꯝꯄꯜꯁꯔꯤ ꯂꯣꯏꯔꯅꯤꯀꯣ ꯂꯣꯏꯔꯀꯥꯟꯗ ꯃꯌꯥꯝꯗꯪ ꯌꯦꯡꯍꯜꯂꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯖꯥꯅꯤ ꯑꯥꯏꯔꯟ ꯋꯥꯔꯛꯁꯅ ꯁꯨꯕꯤꯕ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯔꯨꯐꯤꯡ ꯍꯥꯞꯄꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯔꯦꯂꯤꯡ ꯈꯥꯕꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯁꯟꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯖꯔꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯇꯥꯖꯥꯅꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣই ꯃꯅꯤꯄꯨꯔ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯌꯣꯠꯀꯤ ꯌꯨꯝ ꯁꯥꯕꯤꯁꯦ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯐꯁꯤ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯐ ꯁꯤꯌꯔ ꯇꯧꯕꯒꯤ ꯑꯩꯈꯣꯏꯅ ꯒꯤꯐ ꯑꯋꯦ ꯑꯃꯁꯨ ꯍꯥꯞꯆꯔꯤꯀꯣ ꯒꯤꯐ ꯑꯋꯦꯁꯦ ꯑꯩꯈꯣꯏꯅ ꯂꯨꯄꯥ 500ꯒꯤ ꯀꯦꯁ ꯑꯦꯋꯥꯔꯗ ꯄꯤꯖꯒꯗꯣꯏꯅꯤ ꯃꯤꯑꯣꯏ ꯑꯃꯈꯛꯇꯅꯤꯀꯣ ꯄꯤꯖꯒꯗꯣꯏꯁꯦ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩꯗꯤ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯣꯠꯀꯤ ꯌꯨꯝ ꯁꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯕꯅꯤ ꯑꯗꯨꯒ ꯐꯦꯁꯕꯨꯛ ꯄꯦꯖꯁꯨ ꯍꯥꯞꯆꯕꯅꯤꯀꯣ ꯐꯦꯁꯕꯨꯛ ꯄꯦꯖꯁꯦ ꯖꯥꯅꯤ ꯑꯥꯏꯔꯟ ꯋꯥꯔꯛꯁ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯑꯗ ꯃꯌꯥꯝ ꯇꯣꯏꯅ ꯂꯥꯏꯚ ꯊꯥꯕꯅꯦ ꯌꯨꯝ ꯁꯥꯕ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯨ ꯊꯥꯔꯝꯗꯧ ꯃꯥꯜꯂꯦ ꯊꯥꯏꯀꯣ ꯑꯗꯨꯒ ꯑꯩꯅ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯉꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯤꯡ ꯄꯟꯕꯤꯔꯒ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔ ꯂꯥꯛꯄ ꯇꯥꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯃꯃꯜꯗꯒꯤ 5,000 ꯑꯩꯈꯣꯏꯅ ꯇꯥꯗꯣꯏꯕ ꯑꯗꯨ ꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯂꯨꯄꯥ 50,000 ꯇꯥꯔꯦ ꯈꯜꯂꯁꯦꯕꯀꯣ 5,000 ꯍꯟꯕꯩ ꯈꯨꯗꯣꯡ 5,000 ꯑꯃꯒ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯍꯟꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯡꯖꯃꯩ 360ꯒꯤ ꯂꯥꯏꯚ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯇꯧꯖꯔꯛꯄꯅꯤ ꯍꯥꯏꯅ ꯀꯃꯦꯟ ꯍꯥꯏꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯈꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯨꯄꯥ 5,000ꯒꯤ ꯗꯤꯁꯀꯥꯎꯟ ꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗ ꯃꯌꯥꯝꯁꯨ ꯑꯣꯔꯗर ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯣꯜ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯖꯥꯅꯤ ꯑꯥꯏꯔꯟ ꯋꯥꯔꯛꯁꯀꯤ ꯅꯝꯕꯔ ꯑꯩꯈꯣꯏꯅ ꯍꯥꯞꯆꯕꯅꯤꯀꯣ ꯀꯣꯜ ꯇꯧꯁꯟꯕꯤꯔꯛꯑꯒ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯦ ꯍꯧꯖꯤꯛꯀꯤ 5,000ꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯁꯦ
ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 5,000 ꯊꯕꯛꯇꯗꯤ ꯅꯠꯇꯦꯀꯣ ꯍꯣꯏ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯨꯝ ꯄꯨꯂꯞ ꯁꯨꯃꯥꯏꯅ ꯁꯥꯔꯛꯄꯒꯤ ꯋꯥꯔꯤꯅꯦꯕꯀꯣ ꯍꯥꯏꯇꯥꯔꯦ ꯁꯨꯝꯕꯗ ꯇꯧꯖꯒꯦ ꯍꯥꯏꯗꯤ ꯃꯥꯅꯦ ꯉꯁꯥꯏꯒꯤ ꯂꯨꯄꯥ 5,000ꯒꯤ ꯊꯕꯛ ꯁꯨꯒꯗ 5,000 ꯑꯩꯅ ꯍꯜꯂꯒꯗꯤ ꯍꯣꯏ ꯑꯗꯨꯗꯤ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅꯁꯦ ꯁꯤ ꯌꯥꯝꯗꯕꯗ ꯁꯤ ꯂꯤꯁꯤꯡ ꯑꯩꯈꯣꯏ 30-40 ꯇꯥꯔꯦ ꯈꯜꯂꯁꯦꯕꯀോ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯟꯒꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯨꯄꯥ 30,000ꯒꯤ ꯊꯕꯛ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯨꯄꯥ 3,000ꯗꯒꯤ ꯍꯧꯔꯛꯑꯅꯤ 3,000 ꯍꯧꯔꯅꯦꯕꯀꯣ 50,000ꯒꯤ ꯊꯕꯛ ꯁꯨꯔꯛꯑꯗꯤ ꯑꯩꯈꯣꯏ 5,000 ꯑꯗꯨꯝ 5,000 ꯍꯜꯂꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯂꯨꯄꯥ 10,000 ꯁꯨꯔꯒ 5 ꯍꯜꯂꯒꯗꯤ ꯂꯣꯏꯔꯦꯅꯦ ꯑꯩꯈꯣꯏ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯄ꯭ꯔꯥꯏꯁꯇ ꯃꯌꯥꯝꯁꯨ ꯄꯤꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯄꯤꯁꯨ ꯄꯤꯔꯛꯀꯅꯤ ꯑꯗꯣ ꯄꯤꯔꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯤꯡꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯤꯔꯛꯄ ꯌꯥꯏ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯀꯩꯒꯤꯅꯣ ꯍꯟꯗꯕ ꯌꯥꯔꯣꯏ ꯍꯜꯂꯟꯒꯗꯣꯏꯅꯦ ꯗꯥꯏꯔꯦꯛ ꯄꯩꯁꯥꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯣꯔꯗꯔ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯔꯛꯑꯣ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯂꯣꯏꯁꯟꯒꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯔꯦꯂꯤꯡ ꯍꯥꯞꯄꯤꯅꯤꯡꯕꯀꯣ ꯁꯨꯃꯥꯏꯅ ꯔꯨꯐꯤꯡ ꯍꯥꯞꯄꯤꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯖꯥꯅꯦ ꯑꯥꯏꯔꯟ ꯋꯥꯔꯛꯁꯀꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯩꯈꯣꯏꯅ ꯍꯥꯞꯆꯕꯅꯤꯀꯣ ꯑꯗꯨꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯝꯅ ꯂꯣꯏꯁꯟꯖꯒꯦ